अहानबदा ngasigi maroiba pauda anirak suba Manitex lising ani taran mapanda state national amadi international stall masing hengalakli Lengakna che amadi chinda thabak tauraga leibana miyam amadi lengaki marakta leiriba thazaba asi manglakani haina kokomigi assistant coordinator Khuraizam athobana fongdokre amadi Manipuri film industry hena chaukhatnaba malemgi thakta film festival pangthokpagi tangai fadaba leiri Kurumzari Times of Manipur nungthilgi pau mineng taviri basingbu luchingbina taramna ukchari hauzik pau sandongna pizari Imphal West ki lamboi khongnang khongda leiba Manipur Trade and Expo Center da chathariba anirak shuba Manitex lising ani tara mapanda state national amadi international stall masing hengalakli Masimakna lamdamasida leiriba fisha lonsa toriba mioi singda anoba wakhalon piduna masak tokpa potlam kaya puthokpada mateng ohengadori Hiramasida TOMTV gi akhanaba paudam ama Directorate of Handloom and Handicraft Government of Manipur na sinduna November manga dagi tara mari fauba numitara ni chupna chathagadauba Manitex lising ani tara mapan sina Manipur gi khutsa hairaba kyana puthokliba ina khulaba handloom gi pothok sing amadi mioi kyana ngasi leiteng oina seasonariba handicraft ki pothok sing asi showcase tawna bagi achoba khudong chaba mapiri Manitex ki manung se sida handloom gi handicraft ki natraga powerloom degi tonga toma machine degi waraga su khudna sabo waraga su loina ki textile ki makhada laiba pothok mayam asi asida puraga machine yauna puraga mayam uthokpa adegi amadi masigi lalon bagi lambi ama yathok na bagi thi bagi la pandam ama da semjarakpani Mela sida Thailand Bangladesh Myanmar amadi India gi tongan tongan ba state sing degi participants kya laktuna sarukyari aji akoina Bangladesh ki lakchaba se Manipur government dagi kana to bana India gi kano na ko jam harau je Thailand and Manipur is also I think it's the same yes people same everything same mostly yes I'm happy I'm happy because this time first time for me in Manitex I hope I will come again next year this time now not happy Shanghai I happy this time now not happy only Mela sida saruk yariba mioi sing amadi mela sibu yengba lagliba kyana magi oiba mod kya fongdoraki I'm Jaipur for this exhibition and I think it's amazing to bring everybody together and expose the market to everybody. It's a fantastic experience for me seeing everything together and I think the prices here are very reasonable. I say handloom and handicraft ki oranga one ply gi two ply phane ade muka gi or ko ai di loi ma ayam ba loi sui ba sumaina sumba yawbasina akhoi dam kana mi myam na haidi khangba hen ba haitare samna sida card am logibsna yum de address tor lakpa khanga kanda lakpa ai ko adu maina toraga order longna ba adum basu akhoi dam kana ba pi haitare sugumba mela je akhoi ne si yeng ba lakpada yam phaja ba yamna phaja pochai amuktabu udaba khotaba mayam amaju uba phange ko adai pochai kari kara jingji su maman amata tangde yamna hongna sumoina adum phangale adu senthok lambi yamna marang kaina bidamakta kanu khutsa haiba singi damakta sarkar na sinbiri base masi yamna phai haina khanjai agi wakhanna Camera person Ozit Mangsa Tabam Galoinana TOMTV ki damak paudam zaribi Ashapriya Lorembam TOMTV News Manipur Trade and Expo Lamboi Khongnakong Lengakna che amadi chinda thavak tauraga leibana miyam amadi lengaki marakta leiriba thazaba asi manglaknavagi achoba maram ama oirakani haina coordinating committee on Manipur integrity kokomigi assistant coordinator Khuraizam athobana lengakta checkshinwa thamkhre ngasi khumal lampak auto and bolero pickup association sinduna ISBT mamangda chathakiba checkshin mifam amaga mari leinana wangang bada athobana hai lengak liba kayana athuba matamda assembly session ama famduna kokomina taliba warol kaya asi yauba resolution ama lahobana tungi mirolda achoba khudol ama oigani
चे अमदी चिंदा तौरी हाइबगी थौसिल असिदी मियामना लेंगाकपु थाजबा मांगलकपगी मरम ओइगनी करिगुंबा मियाम अमदी लेंगाकी मरक्ता लैरिबा थाजबा असि मांगखिबा थोक्लबदी लमदम असि खाइबुंग ताबा हाइबदु ओइगनी मरम अदुना अथुबदा वारेप अमा लौदुना सेंट्रल गवर्नमेंट तक्शिलु हाइना लेंगाकी पुकनिंग चिंगशिनखि हाइरिबा वाफम असुक फजन थमे वाफम असे मसि नाथैर कांदा मणिपुर गवर्नमेंट ना थैदो थैजिन तौदना ओना तैना थबक चुम तौ लेरगदी मणिपुर गवर्नमेंट गा मणिपुर मियांगी मरक्तसु अचौब खल्लम लाक्तना मदुगी अखोय मुंगनरकपगी पोरम सोयदना अदोमदा सटखिगदरा हाइबगी चप चाब सिंगनबजे अखोयद लेरे मरमसिना मदुगी पोछि यरोत्रिङैदा अथुबदा पालेबा गवर्नमेंट असिना असेंबली सेशन अमा कौननबगी थबकतो पाइखपियो हाइबजे अखोय अपील तौजनिंगे प्रजा अखोयदा सममनबा पोखलिबा अकंगनबा वरोय सिन्दु खंगदे हाइबा वाफमदा थंबिरगा प्रजा अखोयबु इसिंग इचाउगी इपाक इयाइदा अखोयबु इरांगनबगुम थंबिरिबा असि हाइरिबा सिट हुंफु असिदा लैबिरिबा सिटिंग एमएलए सिंगनासु प्रजा मियामदा खंगनफम थोई अमरोमदा कोकोमिगी खोंजंग सौगलदुना नागा शांतिगी वारोशेना मणिपुरगी अपुनबगी सक्तम कायहनबा यारोय हाइदुना ngasi खुंबोंग मोइदामपोक कैथलमानबी खाइदेम अमदी ngairangbamdagi imphal tamna chenba auto rickshaw singi oiba rally ama chatkre rally asina maram oiraga ngasi ayuk pung 13 dagi nungthil pung 2 fauba kaithalmanbi amasung khumbong dagi imphal chenba auto sing service lab ki kokomigi khongjang saugaladuna kodompokpi lamkhai meirapaibi amadi club nasu ngasi kodompokpi lamkhai da miyamgi oiba section mifam phongki Mifam aduda saruk yakibi meirapaibi gi executive member S Pravasini na Asian IM amadi India government ki framework agreement na Manipur gi apunbagi saktam da kaihallak lavadi sibaki dana khongjang changsingani thawai tharabasu akiba leite aduga Manipur lengak na assembly mifam kauni haiba thengmallavani phirep ama lobiro haiki तसेंगनामक हौजिक असेंबली मिफमदा सिगुंबजी अखोयगी अपुनबा सक्तम कायबा यारोय हाइबा खोबगी जगा खुनिमक्तगी हाइनरप मयामसिगी मतुंगना मोइना असेंबली मिफम फमनि हाइबा तौबजे अखोयना यामना थागली मसिदि थेंगलबना हाइना खली तोइंगो अनसुंग अदुगी मथक्ता हौजि अखोयना पामजबदी ओपोजिशन पार्टी हाइबा लेते रुलिंग पार्टी हाइबा लेते हौजि कारिबा एमएलए हुंपुजे दिल्ली दा चलगा मूवमेंट तौबियु हाइबासे मसि अखोयगी मयाम पुनमकी ओइबा अखोय पामजबा Nakal amaromda Asian IM amadi India government ki framework agreement na Manipur gi apunba saktam kaibi yaroi haiba kokomi gi khongjang saugaladuna thangtek youth club amasung thangtek women development association na ngarang ahing thangtek khulakta meira khongchat chatkre khongchat aduda Manipur gi ngamkhai kaibi yaroi Manipur thugaibi yaroi Manipur machet taba ngamloi long live Manipur haiba kholau kayasu lauki Mairagi khongchat adu thangtek laibungdagi horaga thangtek tera makhong amadi kabok lai bazar fauraga nambol bazar fauba chatki langjing achauba maira paibi amadi club nasu kokomigi khongjang saugal aduna langjing achaubadagi imphal mayol tamna mairagi rally lakhi adubu tera bazar da police na thingduna pendaba kholau kayaga loina na lakpa rally adu mamai leiduna halanki kumbi dasu maikai adongi imaivel singna mairagi rally chatki Rally aduda miyamna Manipur gi ngamkhai kaibi yaroi long live Manipur chingtam amatani haibana chingba kholau kayasu lauki Hauzik pau gi marak thatna atenma break amatang lominasi Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels, brings exciting short-term course, 3 months course in front office operations, 3 months course in food and beverages service operations, 45 days course in personality development and soft skills. Eligibility 12 pass and 18 years to 30 years. Fee structure rupees 15,000 for 3 months and rupees 10,000 for 45 days training. 100% placement assistance with free uniform and study material. Please contact Classic Hospitality Training Institute, Center 1, Babina Diagnostics Building or Center 2, Hotel Imphal by the Classic. Break ki matungda makataba pau pizari. Joyti Chitravan Film Studio Society amadi Dr. Bhuven Hazarika Regional Government Film and Television Institute na sinduna October 13 dagi Guwahati ki Srimanta Sankardev Kalasetra da chatharakhiba ahum suba Guwahati International Film Festival ngarang loishinkre Manipur Film Industry hena chaukhatnaba asigumba malem gi thakta film festival pangthokpagi tangai fadaba leiri Hiramasida Guwahati dagi akhanaba paudam ama
Awang Nungpuki Sanatong Guwahati Sahargi Sirimanta Sankardev Kalakshetra Ahum Suba Guwahati International Film Festival Pangthokre. Assam Sarkar ki mireng makhad laiba Jyoti Chitrabo namadi Dr. Bhupen Hazarika Regional Government Film and Television Institute ki lamjing makhada October 19 dagi November 3 phawba International Film Festival si leptana chathaki. Festival asi ki manung chana Manipur ki maming leraba film director Aribam Syam Sharma na direction piba Nonga phadok lakpa thiti haiba Manipuri film amasu miyamda yanghanki. Indian people like to Iranian people, Iranian people like Indian cinema, Indian films, and also maybe Indian people like Iranian movies and Iranian films. It's a good experience for me, and hope to be later in this festival with my next films. Festival the Hantamuki festival is 65 countries ki film lai. Adu 65 countries ki culture, moigi way of life, culture, adagi moigi mong kamaina film making ki moigi idea mando share fangi yengna fangi. Adu dagi am kana balai ane khali. Tourist center masu oriba park saurba kala khetragi International Auditorium marida numit tare ni leptana chathaki ba festival asida India yauna Malem ki tongan leba ki film personality humbuda rong loinana South Korea, Hungary, Taiwan, Tobago, Bolivia, Bangladesh amadi Argentina ki ambassador ki asu Serbia ki. Really enjoy here, and we can see good movies. In the real meaning of good movies, we can see here, and we can learn a lot here. So that's why I'm here today, and I'm enjoying. Like, I've been watching some movies which are giving me new ideas and opportunities. Like, we can do it like this. And this year you have already seen that 7,000 delegate registration has been done, and we had to close the registration because we cannot accommodate so many people at the same time in 3 auditoriums. So we had to close the delegate registration. I think that is the yardstick of the success for us, because so many people have turned out, and we have year by year, day by day, we are growing, I think, and that is a success story. Panba yabadi awang nongpo khakta danatana India ki manungda Manipur gi film industry asisu mapam amadi sauna kanikhrabani. Malem thakyoiba film festival asina film pamjabasingda hena thauda photo khanbagi akan bai thilama pibaga loinana khunai gi asumba onba mapurak pangamgodaba masak nairaba film kaya puthokpada chaun mateng oigadaba lambi ama yatpiragadaba maramna Manipur sarkar Manipur gi atai organization singamadi Manipur Film Development Council na iramdam masidasu International Film Festival sing pangthokpagi tangai phadaba leiri. Manipur da masi paisa je akoi government da haibda makoi puthokpasi ngambiradi yam phai. Assam da di makoi ne krom de changmani na ko adu Manipur da di paisa je puthogo haibda Manipur di paisa leite haibna ham da goibani na masi khangdi kalma kan yar kadam Assam da di institute phabam sumakoi lere makoi studio film nam abli kuiraba joti chitradan hais ani sina combine tawga tawni akhoi gi dana Manipur kai film society lere ba meki lere baluna na mayam changdana paisa ji lerabadi masi wiya gani adi matakta mapan foreign degi laiba directors mayam ji leibam jo apabo hotel la chudda yam darkale. Yeah, international film festivals is a must, and it should be in like all the states, right, including Sikkim. So it would be a better exposure for us also, as well as for the film associated people also. I feel that. November 3 festival si loisinbagi numirangda award yenthoki thormama pangthoki. Ratan namadi Pravin Nichols na puthokpa Gajendra Hirena direction piba DR Moli hariba Marathi film asida Best Indian Feature Film Award aduga Bengali film Ansat ki director Arjun Datta Best Director Award piduna ikai khumnaki. Cinema haibasina miyobegi punsibu aran balambida chatkadabadagi achumba lambida purakpada chawraba thodang lauri. Malemgi maming leiraba film producer director singi masak lairaba film kayana. Sayol ama chupna satharkiba festival ase Guwahati sarbu numit taret ni chupna
mathum marang hahondana thamlakhi hangningai oiba wahangdi India gi manungda film industry gi lamdadi Manipur su awat pa leite haina launari adubu karigi damak lamdam masida ngasi fawba international film festival amata pangthokpa ngamdribano haibasini masi Manipur sarkarna Manipur gi film industry da thoina midyeng singsin bidamanara natraga lamdam asigi film industry kaya hena pamsilu dabanara haibasisu achoba wahang amani Cameraman Utpal Baro Amasung Kaisam Manglem Galona Hamanta Morang Tam Times of Manipur Guwahati ngasi ayuk pung 13 kun lom taba matamda Imphal More Lambigi Tengnopal Police Check Post gi kilometer amarom chatlag leiba Gevi Cave manakta Imphal lomdagi lokchau tamna thorakpa Tata trailer gari registration number NL02Q3243 ama accident thokpadagi gari aduda tonglakpa miyoi ama khudakta mafam aduda leikhidre Laikhidraba miyoi adudi Laisangthem Risikanta Singh chahi 38 apokpa Laisangthem Mani kawi Imphal West ki Singjamai Waikhom Lekai dagini Thodok thokpham dagi phangba paugi matung ina laibak thiba thodok aduda Laikhidraba miyoi asiga Tata trailer gari adubu thorakhiba Kolkata dagi Pores Boraga makhoi ani hauzik More lambi gi lokchau thong sengat sagat pagi pochai sing puraga lokchau tamna lakpada khudong thiba thodok adu thokhibani Thodok asigi matangda Tengnopal Police na mafam aduda laktuna yengsinki Bisnupur District ki Tobul Makha Lekai dagi Chingningkhun BDF posta matam sangna BDF oina thabak tawduna lakhiba Laikhidrawa Sagolsem Bojeshwar gi imungi awabada saruk yaraduna Bisnupur District BDF Welfare Association na lupa lakh amagi sel gi tengbang pikre Association asina Laikhidrawa BDF personal singi imung manungda kharada oirabasu mateng oinaba angamba sel gi tengbang piduna lakpagi saruk ama oina haukiba October 19 da lambigi laibak thiba thodok amada Laikhidrawa Bojeshwar gi imung manungda sel gi tengbang asi khusinakibane ngasi sel gi tengbang piba aduda district asigi SP Priyadarshini Laishram additional SP Ops KSS Manihar Bisnupur District BDF Welfare Association gi President L Devan Vice President O Bijoy amadi Publicity Secretary and Rameshwar Shu saruk yakhi Sel gi tengbang khusinaba aduda Laikhidrawa Bojeshwar gi apokpa ivochana ngasi district asigi SP yauna BDF Association Laikhidrawa machanupa gi damak lakpiduna sel gi tengbang pibirakpa asigi damak thagatpa fongdokladuna matam sangna association asina miyam gi mateng pangba ngamba oiviu haiki Haining ai leitena ina thagat sari puno du matung tabasu thagat pa icha gi damakta sumaina in the target Luibanite and Tagachari. So I duty to Toraga Halakanda, a quickie Magi Mamma, was in Kurtilo, Halakana, Nakuski Kudunkiva, Togoxi, Quickie Ukubi, Ma, Quickie Yasamam Bisambu, one of the Sabingi area, the Lady of Baneva. Siki Lady, there was the Thomas Wolan White of Pongosari Mungi at the young Mantasu. Thoram Aduga Mari Lenana, Bisnupur District BDF Welfare Association ki President L Devana. Bojeshwar na manung matam sadana laibak thiba thodok amada laikhidaba asida thamoi sokna nungaitaba poi Manipur lairiba BDF lising taraga yankhai rom na Manipur gi law and order ngaktuna ningthina mathau tawribani wana mathau tawzariba BDF sing asida chief minister na pikhiba thajaba sing adu athuba matamda thabakta onthok piu haiki 10+2 education da lamdamasi ki oina mangzil thana chaliba changangai da leiba Harvard School na lingkhat khiba chahi kun mapum pharak pagi kumbon thoram ngasi school asigi campus ta Council of Higher Secondary School gi chairman Lamabam Mahendrana athoiba mithuling oiduna pangthokre thoram aduga mari leinana Lamabam Mahendrana lamdam asigi 10+2 education da Harvard School na makok thongba mahairoi kya puthoktuna achauba khunai asida achauba thodang ama lauri School asidagi pass out taukraba mahiroi sing asidi doctor engineer amadi masak nairaba miyoi kya ama oikre School asida mahai tamliba mahiroi sing nasu makok thongbo oiba ngamnaba hotnaba kanba amadi dedication mathau tai haiki And then culture of strength of character, what I mean, we should not be a daydreamer. We should maintain a certain level of quality. We should maintain a certain level of ambition. That ambition
if you can translate into action, then you have got the strength of character. To prepare our students so did, without losing not a single year, she may be selected or he may be selected for the medical examination, for the medical course, and also for engineering course. Ngasigi thoram aduga mari leinana class 12 exam da position lep khiba atai atopa exam amadi competition singda makok thonglakhraba mahiroi sing amadi oja singda achamba khudol piduna ikai khumnaba utke. She has secured total of 469 marks. Thobal District, Wangkhem, Huidrom Lekai Dalaiva, Yaripok Universal College, YUC ki Teachers Day Camp, Freshers Meet, Lisingani Taramapan, Ngasi College Asiki Campus Tapang Thokre, Thoramaduda, YUC Governing Body ki Vice Chairman Dr. Maibam Rajendra, College Asiki Principal Dr. K.S. Budachandra, College Governing Body ki Secretary Laisham Joy Kumar Amadi, Joint Secretary S. Manitomba Mangangna, Athoiba Lengbirak Basing Oina Saruk Yaki. Thoram aduda wangang kiva singna karigidamak Teachers Day amadi Freshers Meet pangthok libano haibigi matangda marik chumlaba wafam sing thamnaki. Loinana mahiroi singna college adugi oja sing amadi governing body founder member singda achamba khudol piduna ikai khumnaba utki. Mahiroi singna Manipura khunda minariba tongan ba kanglup furup singi saktam langduna unity in diversity haiba wakalonda apun magi saktam utkibaga loinana mahiroi singna nat ki oiba jago isai kiasu utki. Hauzik paugi maraktanna amuka suhanna aten break amatang longminasi. Luhongbagi furniture set kaloinana style and style amadi local almira phangbiragani. Furniture set ama laibada fian ama lemna hapchari loinana ningol chakaubagi akhanabu offer su pizari. Bed, dining table, office table, sofa, almira, fridge asina chingba khudimak phangbiragani. Ngasimak lengsen biro steel decor. Sagol Bantera Akamlikai Imphal Manipur. Contact number 96121670042 Natraga 8794714511. Makhataba pau pizari ngasi ayuk angan bada Chhattisgarh gi Bijapur district ta Central Reserve Police Force CRPF amadi Naxal lalauba singa khuthokna bada CRPF jawan ama laikhitre thaudok adu Bijapur district ki tonguda pamet ta thokhibani haina pau amana hairi laikhidraba CRPF jawan adugi mamingna Kanta Prasad kawi mahak chamaga yankhai mathoi shuba CRPF battalion da attach tawduna leivani hiram asiga mari leinana district adugi SP Govardhan Thakur na Naxal lalauba singa khuthokna bagi thaudok adu ngarang numidang athengbada tonguda pameta chathakhiba anti Naxal drive amada thokhibani haina fongdorakli. West Bengal amadi Bangladesh tamna silakliba cyclone bulbul na maram oiraga nongkana churaba yai haiduna Orissa gi district taramari da alert lauthokre. Orissa gi Special Relief Commissioner Pradeep Kumar Jinana Orissa ki district taramari gi collector singda mikup nahom singna leinaba khangan khiwaga loinana Bay of Bengal romda lakliba cyclone gi fibam yengsinaba khangan ki nakal amaromda Indian Meteorological Department gi matung ina hairibadi cyclone bulbul na Orissa gi samudra khongbal yorakloi cyclone asi West Bengal amadi Bangladesh lomda sitkhigani adumoina bag Orissa gi awang thangba samudra khongbal da leiriba district singda tha asigi mapanda mayai orapkana nong churaba yai hairi. Uttar Pradesh ki Chief Minister Yogi Adityanath na Luchingba Sarkar na Senja Thumjaga mari leinana Provincial Police Service PPS Officer Taret Thawaktagi Lokthokre. Officer Taret Mak Screening Committee na pirakpa report ki matung ina ngasi retirement order adu pikhibani. Amaromda state adugi Chief Minister Yogi Adityanath na mamang thaktagi hauna lengaki officer singna karigumba senja thumja tauramba thengnarabadi officer adu thabaktagi pothakhiba yagani haina kayara khana section wa lauthokhiba leikhrabani. Hauzik amuk sanabagi pau fangbigani.
चलिबा चाही असिगी दिसंबर 13 तगी 38 फाउबा नुमित 3 नि चुपना इम्फाल दा पांगथोकदौरिबा 13 सुबा जूनियर नेशनल जंप रोप चैंपियनशिप अमदी लाकदौरिबा चाही 2020 गी जनवरी 12 दगी 28 फाउबा गुवाहाटी दा पांगथोकदौरिबा 13 सुबा सीनियर नेशनल जंप रोप चैंपियनशिप दा सरुक यागदबा मणिपुर टीम गी फाइनल ट्रायल सिलेक्शन गी नन रेसिडेंशियल कोचिंग कैंप पांगथोकलगनी हाइना यारिपोक तुलिहल दा लेबा स्पॉन्टेनियस एसोसिएशन ऑफ जंप रोप की जनरल सेक्रेटरी ना थादोरक चेरोल अमना हाइरे चेरोल असिना मखा ताना हाई कोचिंग कैंप असी इम्फाल वेस्ट अमदी थौबाल गी ओइना चलिबा था असिगी मापन अमदी तरादा समुरौ कांगजेबुंग दा लेबा कम्युनिटी हॉल दा पांगथोकनी बिष्णुपुर अमदी चुराचांदपुर गी ओइना था असिगी 13 अमदी 13 ता क्वाक्टा बाजार कम्युनिटी हॉल दा अदुगा इम्फाल ईस्ट काकचिंग अमदी अतै डिस्ट्रिक्ट सिंगी ओइना था असिगी कुल हुमदोय अमदी कुनगमरी दा इम्फाल ईस्ट की कैराउ लितान मखोंग उरुप ता लेबा ट्रायो स्टैंडर्ड इंग्लिश स्कूल दा पांगथोकनी मरम अदुना जंपर सिंगना हारिबा नुमित सिंग असिगी अयुक पुंग 3 ताबा मतमदा कैंप सिंग दा रिपोर्ट तौबियु अमदी रजिस्टर तौरबा जंपर खुदिंगमकना कोचिंग कैंप असिदा सरुक याबियु हाइरी ngasi ayuk phone kiba manipur gi pauche singda kari kari maroi ba pau yaw kiba ge habadu mayam puna mutang khangminasi lamjingba times sangai festival pangthok gi matang da kokomi ne thamlaki ba wafom sing khanakre ruling party gi legislature reform da political party masing suna pun bangam khidaba laibak thibani timangi babu kokomi gi thoksil makha da paksana khongjang changsin kre bebisana misi Landhoni Romita Belpi Kre Tribal Dress and Costume Day Pangko Kre Budget Ahen Senfam Haptuna Reversing the Loan Pinaba Padam Thamli S. Razen Sangai Express Chief Minister na Amit Shah da Taksil Godauri Yanaki Vasing Kangandrabadi Wari Sanaba Yauroi Ruling MLA Singi Mifom da Suna Yaukidaba Laibak Thivani Pokna Form Congress na Manipur gi Saktam Kahendanab Gidamak Lepli Ruling MLA Sina Laithoktuna Laibasi Nungaite Mangi Babu Landhoni amasung masanupi Romita bel da thadokre sayol ani gi manungda CBI da case sinana ba khangan kre kokomi gi khongjang sogotuna mafom kya da section mifam amasung rally sathari sangai festival organizing committee gi mifam pangthokre chauna pangthokwa natraga piksin bagi wafam laikhai tadri huye lanpau Manipur gi apunba saktam kaina ba silaklabade ima singna ahum suba nupi lal tawna bage sem saduna leiri High Court na Landhoni amasung Romita bel pikre bebisana misigi case CBI da sinakre naharol gi thokdang Maugi potato farm the chemical fertilizer season of Tokpadagi. Farmers sing the alu sarafang and mangamdre. Sarkar the revenue cadre. Bebishana Mishigi case CBI the Sinanaba High Court na Kangan Kre. Principal Landhoni Amasung Romita Belpi Kre. Ravina Amasung Sanjit Mihat Kamari Lenana. Court na Sanjit ki Apopamapa statement low Kre. Sana Laiva. Standard Robert ki Principal Landhoni Amasung Masanopi Romita Belpi Kre. Bebisana Mishigi case CBI the Tiganaba High Court na Yathang P Kre. Kokomi na center ga wari sanabagi condition tham kre. Sanagada ba wari gi agenda sing hana khangla kadabani. Kokomi handloom handicraft sector da Manipur dagi Tripura na tamjaniya kya leiri. N Chandra Dev Burma. Class 10 khaktamak tamhauba Sunil na masana sajaba helicopter sahi amagi manungda paina ba pandam thamle. Isel Express Nagawaro shingi luraba tanja sida mifom da MLA suna laktabasi laibak thibani. Mangi Babu Kokomi gi khongjang sogatuna TDC na su section mifom sathakre. Government na miyam gi kholaw tabi drabadi passenger gari lepagi khongjang sangsilagani danabir iraiba naga pistok na Manipur gi apun bagi saktam da kahelak labadi mapandagi potsai pusilapa gari sing thingjilapa yai laiba ki luraba wafam khanabada ruling gi MLA mapung fana saruk yakidaba laibak thivani Congress Principal Landhoni amasung Romita Belpi Kre Aroibada maroiba pau amukana fangbigani Anirak Shuba Manitex lising ani tarama panda state national amadi international stall masing hengalakli Lengak na che amadi chinda thabak tawraga leibana miyam amadi lengak ki marakta leiriba thajaba asi manglakani haina kokomi gi assistant coordinator Kuraizam athobana phongdokre amadi Manipuri film industry hena chaukhatnaba malem gi thakta film festival pangthokpagi tangai fadabat leiri Hauzik Paubagi di Times of Manipur Nungthil gi pau matang asida loishinjare medeng taviriba singbu amukana khurumjari
TOMTV.